시다 야오이네가. 지금 ꯀꯨꯀꯔꯗ ꯇꯔꯥꯒ ꯃꯉꯥꯃꯨꯛ ꯐꯖꯅ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯦ ꯑꯗꯣ ꯁꯤ ꯃꯍꯤꯉꯩꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯍꯤꯁꯦ ꯀꯪꯍꯜꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯥ ꯃꯔꯣꯏ ꯈꯔ ꯍꯥꯞꯆꯤꯟꯒꯦ ꯉꯁꯥꯏꯒꯤ ꯃꯍꯤꯗꯣ ꯀꯪꯉꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯈꯨꯕ ꯃꯨꯛꯕꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯝꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯗꯤ ꯕꯤꯞꯀꯤ ꯕꯣꯟ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯩꯁꯨ ꯁꯤꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯏꯔꯣꯝꯕꯅꯦ ꯆꯝꯐꯨꯠꯅꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯁꯤ ꯃꯁꯤꯡꯁꯤꯡꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯎ ꯈꯔ ꯍꯩꯖꯤꯟꯒꯦ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯁꯦꯊꯒꯦ 와, 이러면 뭐 이럴래? 뭐 이럴래? 아, 很好诶。빠르게 더가 근데 따라오야 한다 보지 대신에 임마 서해
ꯊꯥꯎ ꯃꯌꯥꯝꯁꯤꯗꯤ ꯋꯥ ꯐꯖꯕꯅꯤ ꯁꯤꯗꯤ sida yağıyla şimdi cái lẩu ra thì có tốn rồi mày cái này sumai tao hấp là 고비도 이용게다 맛이 거의 잡으면 잘하고 잡으면 야 왜? hay là mình đi bắt nó hỏng đi sân ra mà khác tôi sẽ lấy gì vẫn là tục hay
지금도 호흡이 나오도 꼴 빼야 양을 이번에 시집네. 길로 그냥 들었네. 먹고 이제 따라가면 돼. 쌉쌀. 아. ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯕꯅꯦ ꯃꯊꯪꯒꯤ ꯂꯣꯏꯁꯤꯟꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ